SINGA Idol Club SIC Yairipok SINGA gi mityeng makhada SINGA Mathak Modern Club SMMC Yairipok SINGA na sinduna ahanba SMMC Trophy 7 days 5A Side Village Open Knockout Football Tournament gi SINGA Playground da Houdokkhre punna team kunipan na saruk yaduna knockout basis da sanagadaba tournament asi Houdokpagi thoramda RPIA gi National Secretary Maheswar Thongnaujamna athoiba mithunglen SIC gi President MD Helimna thoram mapu Wangkhem SIG Social Worker Kaisam Raju Singha, Social Worker MD Asarp Saha, JMFC Mau Sheikh Asif Saha, SDC Chandel Sheikh Aslam Khan, Chakpi Karongi SDO MD Tajuddin, UMPC Manipur gi Finance Secretary MV Habibullah, SMMC gi Vice President MD Rafi Amadi, YPC gi General Secretary MD Samir Khan akanaba mithunglen sing oina saruk yaki. Ngasi tournament hogdokpagi ahanba match ta Chingoi FC Angthana Hafiz Hatabu goal ani sinoda maithiba piki. Ani suba match ta Young Boys Ngarian amadi YBIC Bamo Lekai anina apiba matam faubada goal ahum chanaki adubu tiebreaker da Ngarian na thoiki.